Manipur ki MLA humpu leibe ki manung da tarana Manipur Thugainaba achoba thodang loduna leire haibasi leibak miyam puna mana khangnare Manipur Thugainaba honaribe MLA taragi mathakta Manipur lenga amasung Bharat lenga lokapam thokpa aini gi oiba thabak sing adu lokhattana free thadum thamli haibasi leibak miyam maikheng uraban aduna Manipur ya hojik oiba phiyam masida leihoribe MLA yankhain amat oina puksel khojel tinan yengthina ba haibadu leitana leibak ko oiba thodang lomin duna ing tapalam damam oina bu hotnapam thoki Yamna nungaitibadi hojik pawbada MLA yankhain amat oina kok chungsin aduna leibaki oiba lofam thokpa thodang adu lobu ngamdaduna leiba sin MLA singi manungda lingjel manandaba amaga tinnaba yadabagi thong adu miyam ohloidabani lainga loising oiriba MLA sing amat oina punsin aduna Manipurda Thokliba Irang asi Loisinaba lofam thokpa thodang adu lobu ngamdrabadi aikhoi yeknaba sing yamda Manipur sibu mache thanan thogainaba hotnabada hena khudong sab oihiga doribani Masina yeknabagi maikaidadi hena khudong chaba pibagum thokani khalli hojik oiriba phibam masida Manipur lenga ama oiriba asi leba myang oiradi matik charaba yam sapaba haibidu oiribani maduna MLA sing lofam thokpa lenga chasan thodang sing adu mapung phana lobu ngamdana maming tegi oina leirabadi president rule na singma thamlaktuna leba asi kangkhong chaiba phibam am lakadoribani loina na Bharat lenga na tawning thaba khudimak maning tamna pangthokna phonra kani khalle MLA yankhaina amat oina lofam thokpa thodang sing adu Kuki singi separate administration ama semna hotnabda mangjil thana chongthorliba kuki jo tara asi ain goiba thabak chapchana lokhotuna maithiba pibu ngamna hotnabda tai loina ne hiram masi mari leina na Bharat lengak na Manipur Thugainaba hotnariba kuki jo MLA tarabu karigi damakta free thadoktuna thamlibano haibasi ichang thona hangduna makhogi matakta Manipur amadi Bharat Thugainaba hotnabagi phangpham thokpa ain gi oiba serak adu phangalu haina Prime Minister Narendra Modi amadi atai Union Minister singda ichang thon taksinaba warosinama pornaba hotnagadabani hawjiki oina di MLA yankhaina Manipur thokliba sathiraba Kanglup Irang asi santi oina loisinaba hotnabada lafam thokpa thodang adu lounaba hotnabadi haibasi tawthorakpa thabakna Manipur miyamna mayek sengna khangle maduna tawsinaba sasinaba MLA oina leibiganu Leibak Miyamgi Mihut MLA oibagi lofam thokpa thodang sing adu chapchana loduna MLA yankhaina amat oina chungsin aduna mama leibak Manipur kanno lofam thokpa thodang sing adu lobiyu maduna amat oina Manipur dam hausagi santi gi phibam handilakna hotnafam thoki kartesi Kanglup ki Maira evening news miyamda pawdam jariba saidur maibam editor Mami TV. Hello everyone, it is Ipak TV news, a news networking channel dedicated to the cause of human rights.